ꯚꯥꯏ ꯑꯩꯒꯤ ꯐꯣꯟꯁꯦ 48 ꯃꯦꯒꯥꯄꯤꯛꯁꯦꯜꯅꯦꯕ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ 64ꯅꯦ ꯑꯁ ꯑꯗꯨ ꯇꯣꯛꯊꯣꯛꯈ꯭ꯔꯣꯁꯦ ꯑꯩꯒꯤꯗꯤꯅꯦ 108 ꯃꯦꯒꯥꯄꯤꯛꯁꯦꯜꯅꯦꯕ ꯑꯗꯣ ꯑꯦꯄꯜ ꯄꯥꯏꯕ ꯑꯩꯒꯤꯗꯤ 12 ꯃꯦꯒꯥꯄꯤꯛꯁꯦꯜꯗꯤ ꯍꯦꯟꯗꯦ ꯑꯗꯨꯒ ꯃꯌꯦꯛꯇꯤ ꯑꯩꯅ ꯑꯌꯥꯝꯕ ꯁꯦꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯃꯁꯤꯒꯤꯁꯨ ꯆꯥꯎꯅ ꯃꯔꯝ ꯂꯩꯗ ꯃꯦꯒꯥꯄꯤꯛꯁꯦꯜ ꯋꯥꯡꯕ ꯉꯥꯛꯇꯅ ꯀꯦꯃꯦꯔꯥ ꯐꯕ ꯑꯗꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯅꯠꯇꯦꯗ ꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯃꯤꯟꯅꯕꯁꯤ ꯑꯍꯥꯟꯕꯃꯛꯇꯗ 795132 ꯁꯪꯃꯥꯏꯖꯤꯟ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏ ꯃꯤꯇꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ A to Z ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯀꯦꯃꯦꯔꯥ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯁꯣꯝꯒꯤ ꯐꯣꯟꯗꯨꯅ ꯃꯃꯜ ꯇꯥꯡꯅ ꯂꯩꯔꯨꯔꯒ ꯀꯦꯃꯦꯔꯥꯗꯨ ꯁꯦꯡꯗ꯭ꯔꯕꯗꯤ ꯃꯤꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯅꯪꯒꯤ ꯐꯣꯟꯗꯤ ꯇꯥꯡꯉꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯗꯤ ꯀꯩꯝꯐꯥꯎ ꯀꯥꯟꯅꯗꯦ ꯍꯥꯏꯗꯅ ꯑꯗꯣ ꯀꯦꯃꯦꯔꯥ ꯑꯃ ꯍꯥꯏꯕꯁꯤꯁꯨ ꯀꯔꯝꯍꯥꯏꯅ ꯈꯟꯒꯗꯒꯦ ꯑꯗꯒꯤ ꯀꯔꯝꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯁꯤꯅ ꯁꯦꯡꯉꯝꯃꯣꯏ ꯑꯗꯒꯤ ꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯐꯔꯝꯃꯣꯏ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯄꯤꯛꯁꯦꯜꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯅ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯃꯦꯒꯥꯄꯤꯛꯁꯦꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯃ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯁꯦꯟꯁꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯄꯤꯛꯄ ꯇꯤꯅꯤ ꯑꯣꯏꯕ ꯕꯣꯛꯁ ꯃꯆꯥꯁꯤꯡ ꯁꯦꯝꯃꯒ ꯏꯃꯦꯖ ꯑꯁꯤ ꯁꯦꯝꯕꯅꯤ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯞꯄꯤ ꯑꯩꯈꯣꯏꯒꯤ ꯅꯦꯀꯦꯠ ꯑꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯗꯕ ꯐꯥꯎ ꯌꯥꯏ ꯃꯁꯤꯒꯤ ꯌꯥꯝꯅ ꯀꯨꯞꯄ ꯕꯣꯛꯁ ꯑꯁꯤꯒꯤ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯇꯣꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯃ ꯁꯦꯝꯃꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯤꯛꯄ ꯕꯣꯛꯁ ꯑꯁꯤꯕꯨ ꯄꯤꯛꯁꯦꯜ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯄꯤꯛꯁꯦꯜ ꯈꯪꯉꯕꯅꯤꯅ ꯃꯦꯒꯥꯄꯤꯛꯁꯦꯜ ꯈꯪꯕꯁꯨ ꯌꯥꯝꯅ ꯂꯥꯏꯔꯅꯤ ꯁꯤꯒꯨꯝꯕ ꯑꯄꯤꯛꯄꯁꯤꯡꯁꯤ ꯁ꯭ꯇꯣꯔꯦꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯃ ꯀꯧꯏ ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯃꯗ ꯌꯥꯎꯔꯤꯕ ꯑꯁꯤ 10 lakh ꯄꯤꯛꯁꯦꯜꯅꯤ ꯑꯗꯨꯒ 12 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯔꯒꯅ 12 million ꯄꯤꯛꯁꯦꯜ ꯑꯁꯨꯝꯅ 48 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯔꯒꯅ 48 million ꯑꯗꯨꯒ 64 ꯑꯣꯏꯔꯒꯅ 64 million ꯄꯤꯛꯁꯦꯜ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯇꯤꯅꯤ ꯑꯣꯏꯕ ꯕꯣꯛꯁ ꯃꯆꯥ ꯄꯤꯛꯁꯦꯜ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯃ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯃꯦꯒꯥꯄꯤꯛꯁꯦꯜꯁꯤ ꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯣꯔꯦꯖ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯁꯦꯟꯁꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯁꯦꯟꯁꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗ ꯁ꯭ꯇꯣꯔꯦꯖ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯍꯦꯜꯂꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯇꯤꯅꯤ ꯑꯣꯏꯕ ꯃꯆꯥ ꯑꯣꯏꯕ ꯕꯣꯛꯁꯁꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯗꯨ ꯖꯨꯝ ꯇꯧꯕ ꯃꯇꯝꯗ ꯆꯥꯏꯊꯣꯛꯑꯣꯏ ꯕ꯭ꯂꯔ ꯆꯠꯂꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯣꯝ ꯍꯧꯖꯤꯛ ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯅꯣꯔꯃꯦꯜ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃꯒ ꯑꯥꯏꯐꯣꯟꯒꯨꯝꯕ ꯑꯃꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯁ꯭ꯃꯥꯔꯠꯐꯣꯟꯗꯅ ꯃꯦꯒꯥꯄꯤꯛꯁꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯦꯖ ꯔꯤꯖꯣꯂꯨꯁꯟ ꯑꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯩ ꯑꯗꯨꯒ ꯑꯦꯄꯜꯒꯨꯝꯕ ꯑꯐꯕ ꯐꯣꯟꯁꯤꯡꯗꯗꯤ 12 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯖꯔꯒꯁꯨ DSLRꯒꯤ ꯀꯦꯃꯦꯔꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯏꯃꯦꯖ ꯑꯁꯤ ꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯕꯣꯛꯁ ꯑꯃ ꯂꯧꯔꯁꯤ ꯕꯣꯛꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯁꯦꯟꯁꯔꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯁꯤꯗ ꯍꯩꯅꯧ 12 ꯆꯜꯂꯦ ꯑꯗꯨꯕꯨ ꯍꯩꯅꯧ 12 ꯈꯛ ꯆꯜꯂꯒꯁꯨ ꯃꯥꯒꯤ ꯃꯦꯒꯥꯄꯤꯛꯁꯦꯜꯁꯦ 12 ꯃꯦꯒꯥꯄꯤꯛꯁꯦꯜꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯕꯣꯛꯁ ꯑꯃꯒ ꯂꯧꯔꯁꯤ ꯑꯇꯣꯞꯄ ꯕꯣꯛꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯕꯣꯛꯁ ꯍꯧꯖꯤꯛꯀꯤ 12 ꯃꯦꯒꯥꯄꯤꯛꯁꯦꯜ ꯍꯥꯏꯗꯤ ꯍꯩꯅꯧ 12 ꯈꯛ ꯆꯟꯕ ꯕꯣꯛꯁ ꯑꯃꯅꯤ ꯍꯥꯏꯅꯈꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯩꯅꯧꯁꯤ ꯍꯥꯞꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤꯗꯨꯅ 19 ꯑꯣꯏꯒꯗꯕꯗꯣ ꯍꯧꯖꯤꯛꯅ ꯍꯩꯅꯧꯁꯤ ꯃꯆꯥ ꯍꯟꯊꯔꯒ 48 ꯑꯣꯏꯅ ꯍꯥꯞꯆꯟꯕ ꯍꯥꯏꯗꯤ 94 ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯗꯤ ꯃꯥꯒꯤ ꯆꯟꯕ ꯀꯦꯄꯥꯁꯤꯇꯤꯗꯨꯗꯤ 19 ꯈꯛꯇꯅꯤ ꯑꯗꯨꯕꯨ 19ꯗꯨꯒ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯍꯩꯅꯧꯗꯨꯗ ꯃꯥꯒꯤ ꯁꯥꯏꯖꯇꯣ ꯍꯟꯊꯔꯒ ꯑꯩꯈꯣꯏꯅ ꯃꯆꯥ ꯑꯣꯏꯅ ꯍꯥꯞꯄꯕꯅꯤꯅ 48 ꯑꯣꯏꯅ ꯆꯟꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯦꯟꯁꯔꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯑꯃꯅ 12 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯔꯒ 12 ꯑꯩꯈꯣꯏꯒꯤ 12ꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯕ ꯕꯣꯛꯁ ꯑꯣꯏꯕ ꯁꯦꯟꯁꯔ ꯑꯣꯏꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯣꯛꯁꯇꯣ 12 ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯍꯩꯅꯧꯗꯨ ꯄꯤꯛꯊꯍꯜꯂꯒ
48 hapsanba adumaina tawbanina haidi makoina pixel ki size adu picthana hapagasu magi capacity di sumna tangi 33 khak oirakbanina mahaki value adu samanaba aduga apple gumba adagi atai atangba fold singda tawribasina haidi box da 33 khak chalagana 33 khak hapiba aduga taramani khak chalagana taramani khak hapiba aduga box size samanaraga ataina tawisina akoigi atopa Chinese company atopa akoigi smartphone me kaya amathoi sumoina tawjina box di size samanabduda makoina hainau du pikthaga hainau masa macha sannaba mayam hapsanba aduga samain tawdana mi singda apangba siba oina tawbani aduna megapixel gi maramda adagi megapixel chaw haiduna su aikoina karigumba smartphone ama laiba matamda magi camera sensor adu kiyam yamna fabano adagi karamba sensor no haibasisu yamna munna khangtokpa darkar tai megapixel wang haiduna camera du hekta phagadaba sengadaba natte aduga amoromda mo megapixel chawre adagi magi sensor che quality leire haiduna hekta magi image se sengadaba natte sigi kenoda akoigi sigi manungda atopa amasu leiri akoigi aperture haibasisu akoigi camera da yawba adugumlaba akoigi hole amane hole je khwaidagi pi ngai matik akoigi magi image se detailing oiba lighting changba se yamna fai aduga yamna phaba camera capture tawi aduga magi processing haibadi algorithm akoigi process tawriba camera image adabu information tawriba processing asi punna punjalaga afaba image quality ama sembani aduna atai atopa flagship gumba atai atang apple phone gumba singdadi makoi sing ase akoigi yamna maru oina khalaga posting ase hapana maram oidana image quality ase yamna maru oi aduga normal akoina sumna paidiba akoigi mid range ki smartphone sing jida madugi kaino kya haina dhyan tawbide maram aduna image ase quality ase nembani aduga amaromda mo akoigi DSLR camera sina atopa flagship phone oiro adagi apple gi phone oiro atopa dagi amu yam phaieba farise kaigino haibada akoigi camera da DSLR camera da hapiba akoigi image sensor ase azuki matik sawe aduga akoina mina ubada dum irai laina uba phange aduga magi image quality megapixel jesu dum sauna image capture tawbodina magi detailing oiro light condition oiro phajana detail oina capture tawanga me aduga normal smartphone sing sidadi akoigi magi akoigi sensor se camera sensor se aduki matik pikpa adagi magi image ki kano tawbagi lightning oiro detailing oiro tawbase magi capture tawba matam je khara wai aduna masi smartphone dagi akoigi DSLR camera na aduki matik sengba help marum aduna somna smartphone ama laiba matamda afaba quality yawba camera yawba akoigi smartphone ama laigi khalagadi magi camera sensor se karambano adagi karamba megapixel no adagi magi details sing ase fajana khanglaba matungda phone adu laibiyo adu kandada somgi afaba smartphone da akoigi camera afaba yawba phone adu soidana phangani somna mid range ki smartphone ama laiba matamda mathak tari piriba sensor sing ase yawbre yengbiyo Sony amasung Samsung ki sensor sing ne aduga Sony gi yamna faba amana low light condition da maase yamna image fu detail oina akoigi capture tawba gamba asini aduga akoigi Samsung ki GW1 sensor sijudu adum phai aduga ayamana de Sony gi sensor sing asina khwaidagi mayak sengba amasung detail fazana piba ngamba adu balaba sensor oi camera sensor da aduna asigumba sensor sing asing gauragadi sungsoi shoiduna adumgi middle ki akoigi smartphone adu soiduna laibiu somna channel asibu nungsibiduna like amadi share tawbiramu subscribe amadi bell icon su nambiramu mathang atopa video thagalakpa matamda adomna ihan hana yengbagi khudong sabadu lainabagi damak aroibada oimite na miyamgi phongda tamjaningmadi somna hinglagi punsida afaba nungai afaba tabakara tawbiramu sangsar sida lairiba mipum kodimana adongni matawdamba pamjana gidamak thank you take care goodbye